ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯙꯦ ꯇꯝꯐꯥꯅ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯆꯥꯆꯥ, ꯑꯩꯗꯤ ꯀꯣꯔꯧꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯕ ꯄꯥꯝꯃꯤꯕꯣ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯁꯨ ꯑꯣꯏꯗꯦ꯫ ꯔꯦꯅꯨꯅ ꯃꯔꯛ ꯊꯠꯅꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯦꯝꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯔꯕꯗꯤ ꯐꯕ꯫ ꯔꯥꯙꯦꯁꯨ ꯈꯨꯝꯃꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯇꯥꯏꯕꯪ ꯃꯄꯨꯅꯕꯨ ꯀꯔꯤꯕꯨ ꯇꯝꯂꯤꯕ꯫ ꯀꯣꯔꯧꯒꯤ ꯇꯝꯐꯥꯕꯨ ꯍꯥꯏꯕ ꯂꯥꯛꯑꯕꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯦꯟꯗꯦꯕꯣ꯫ ꯏꯕꯣꯜꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯔꯥꯙꯦ, ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ꯫ ꯀꯣꯔꯧꯒꯤ ꯃꯤꯠꯌꯦꯡ, ꯋꯥꯉꯥꯡ, ꯇꯝꯐꯥꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯇꯥꯏ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯝꯐꯥꯒ ꯀꯣꯔꯧꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯤ꯫ ꯔꯥꯙꯦꯅ ꯍꯥꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯀꯣꯔꯧ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯝꯐꯥꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯩ ꯁꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯏꯕꯣꯜꯁꯨ ꯋꯥꯔꯤ ꯇꯞꯅ ꯇꯞꯅ ꯁꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯄꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩ ꯂꯥꯛꯄ꯭ꯔꯥꯅꯦ? ꯀꯣꯔꯧ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯖꯗ꯭ꯔꯤ꯫ ꯏꯕꯣꯜ ꯊꯃꯣꯏꯗ ꯈꯔ ꯅꯦ ꯇꯥꯏ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯀꯣꯔꯧꯅ ꯇꯝꯐꯥꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯙꯦꯒ ꯏꯆꯟꯒ ꯃꯤꯠ ꯀꯨꯞꯇꯅ ꯅꯣꯛꯂꯤ꯫ ꯀꯣꯔꯧ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯧ ꯇꯝꯐꯥꯒꯤ ꯏꯃꯨꯡꯅ ꯂꯨꯅ ꯇꯧꯖꯕ, ꯈꯟꯖꯕ ꯀꯌꯥꯗ ꯃꯍꯥꯛꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯇꯝꯐꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯆꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯟꯕꯁꯤꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯑꯁꯨꯝ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯔꯦꯅꯨ ꯀꯣꯔꯧꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯔꯧꯗꯤ ꯋꯥꯛꯁꯣꯞꯇ ꯆꯠꯈꯤꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯀꯣꯔꯧꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤ ꯈꯛꯇꯃꯛ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯔꯦꯅꯨ ꯆꯪꯂꯛꯄ ꯎꯕꯗ ꯏꯉꯛ-ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯅꯨꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ꯫ ꯏꯕꯦꯝꯃ, ꯑꯁꯤꯕꯨ ꯀꯣꯔꯧ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯅꯦ, ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ, ꯐꯤꯗꯥ ꯊꯥꯔꯝꯃꯦ꯫ ꯔꯦꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯣꯔꯧꯒꯤ ꯏꯃꯥꯗꯤ ꯂꯩꯕꯤꯈꯤꯗꯕ꯭ꯔꯥ? ꯏꯃꯥꯗꯤ ꯊꯪꯅꯕ ꯌꯨꯝꯁꯤꯗ ꯆꯠꯊꯣꯛꯈꯤꯌꯦ, ꯌꯨꯝꯗ ꯂꯩꯇꯦ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯃꯨꯛꯇ ꯀꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ, ꯑꯩ ꯀꯧꯔꯛꯀꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫
ꯇꯥꯟꯖꯥꯁꯤꯗ ꯔꯦꯅꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯣꯛꯃꯤ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤ ꯌꯥꯝ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯀꯣꯔꯧꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯦꯅꯨ ꯎꯕꯗ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯔꯦꯅꯨꯒꯤ ꯃꯁꯥꯗ ꯁꯤꯔꯤꯕ ꯌꯥꯜꯂꯤꯕ ꯁꯅꯥ ꯀꯌꯥꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯇꯤꯟ ꯌꯣꯠꯇꯨꯅ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯔꯦꯅꯨꯁꯨ ꯇꯣꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯂꯤꯛꯇ ꯉꯥꯎꯏ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯤ꯫ ꯔꯦꯅꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯅꯦ, ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣꯅꯦ ꯏꯕꯦꯝꯃ? ꯏꯅꯦ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤ, ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯌꯨ ꯌꯥꯗꯕ ꯑꯃ꯫ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯄꯥꯏꯖꯔꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯕꯤꯜꯗꯤꯡ 2-3ꯁꯨ ꯄꯤꯒꯅꯤ, ꯂꯧ ꯄꯔꯤ 10ꯁꯨ, ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯎꯟꯒꯅꯤ꯫ ꯑꯗꯣ ꯏꯅꯦꯒꯤ ꯏꯆꯥ ꯀꯣꯔꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯒꯅꯤ? ꯃꯃꯥ ꯇꯣꯝꯕꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯤꯠꯇ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯗꯣ ꯎꯔꯝꯈꯤ꯫ ꯇꯣꯝꯕꯤ ꯃꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯟꯗꯨꯅ ꯈꯜꯂꯤ꯫ ꯇꯣꯝꯕꯤꯅ ꯌꯥꯝ ꯍꯔꯥꯎꯅ, ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯅꯪꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯔꯦꯅꯨꯅ ꯍꯥꯏ, ꯏꯅꯦ, ꯑꯩ ꯌꯥꯅꯕ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯏꯅꯦ, ꯑꯗꯣ ꯏꯅꯦ, ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ꯫ ꯑꯦ ꯏꯕꯦꯝꯃ, ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ? ꯏꯅꯦ, ꯏꯅꯦꯒꯤ ꯏꯆꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯏ? ꯌꯨꯝ ꯀꯩ ꯍꯪꯉꯛꯑꯁꯨ ꯑꯣꯏꯗꯕ ꯈꯔ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯏ, ꯌꯨꯝ ꯀꯩ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯤꯌꯨ꯫ ꯇꯣꯝꯕꯤ ꯃꯁꯥꯗ ꯀꯤꯖꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯏꯕꯦꯝꯃ, ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯔꯦꯅꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯇꯣꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩ ꯁꯣꯏꯗꯅ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯍꯌꯦꯡꯁꯦ ꯍꯥꯏꯅꯕ ꯍꯦꯛꯇ ꯂꯥꯛꯑꯒꯦ꯫ ꯔꯦꯅꯨ, ꯏꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒ ꯔꯦꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯁꯨ ꯂꯤꯛ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯥꯜꯂꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯦꯅꯨꯗꯤ ꯇꯣꯝꯕꯤꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯤ꯫ ꯔꯥꯙꯦꯗꯤ ꯍꯥꯟꯅ ꯎꯈꯤꯗꯕ ꯑꯣꯏꯕꯅ ꯏꯉꯛ ꯉꯛꯏ꯫ ꯑꯗꯨꯒ ꯍꯪꯉꯛꯏ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, ꯏꯆꯦ, ꯃꯁꯤꯕꯨ ꯇꯝꯐꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ꯫ ꯏꯆꯦ, ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯔꯥꯙꯦꯅ ꯈꯨꯝꯃꯛꯏ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤꯗꯣ ꯅꯤꯡꯊꯤꯖꯅ ꯁꯥꯔꯁꯤ꯫ ꯇꯣꯝꯕꯤ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯏꯆꯦ, ꯑꯩ ꯋꯥꯐꯝꯁꯦ ꯁꯨꯝ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ
तंफागी वाफमनी अैगी चाना मतम कुइनेदगी खंजबसु कुइरम माले नखोइनसु यामना मुन्ना खंगबा मिनी अैनसु इचागे पामदा अैसु थमोइ सेंगने याजरे राधे खुमै ए कनानोने हाइरिबा नुपा मचासिबो तोम्बिना हाय इचा कोरोगी वानी इचे राधे याम हराउरी ओ इबुंगो कोरोगी इमा ओइरे मानी इचे ऐ मागी ममानी इमुंग अदुदा लैरिबा मियोय खुदिमक पुन्ना हराउरमे राधेन हरे इबेमा लानदी खनबिगनुको इबुंगो कोरोगी मिंग लैफमदी हाना खंगजरे अदो वासे हाबदा लाना खनगद्रा तोम्बिना फलाउन खुमै इचे अैगी इचानुपा कोरौ हौजिक मेकानिकल इंजीनियर ओइना लैरी अदुगा मागी पाबुंगना गवर्नमेंट थबक अमा तौरी अदुगा इसामकना ओजा ओइजरी वारी एदु ताबदा राधे हेना हेना हराउबु पोकली तोम्बीगी ओइदबा सेमजिनबा वानी हाबदी मादि खंगलमदे तोम्बीना हारे इचे हयेंगसे हेक्ता मपागा पुन्ना लागे लुहोंबगी मतमसे लेपलसी इबोलना खुमै होय होय इबेमा अदुना फरनी असुमना मखोय पुन्ना अहाव अथुम खरा चामिन्नरगा तोम्बी मयुमदा हले तोम्बी कोरौबु उबदा हायरे इमागी बुंगो ngасidi ima wamta haige korongna khume kari wano ima imau pame ne he aikhoi ga thangna na leiba khunna sida leiba nupi ma imana haina ba chatlurabani nupi edu masak su yam phajai maran su yam lei ibungo मसीगी फोटो से अमुक्ते यंगुने इचानसु सोइदना पामगनी न खले कोरौ तंफानी खंगदबना यामना सावरदुना फोटो दु लेबाकता लंगथोरे अदुगा हेरे इमा अैगे पांबा करिनो हाबसु इमान हंगदे अैगी लमिनबदा नुंगाइबा नुंगाइतबा इसाना खंजरगा अई लौगनी मीगी थवन सिंदा सिनबा मीगी अई लेमिनबा पामदे तोम्बी मथा साना ले मागी वाखंदा खल अस इचाना पामद्रे कायना लुहोंबगा कायख्रबदी सना लुपा पैसा लौसिंग अस लोइना मांगलबा कोरौसु याम साउना मागी कादा प्रप चंखि कोरौ मागी थमोइदा वाखंदा खल्लिबा नुंगसिरिबा हाइबाबु तंफा खक्तनी कोरौ तंफागी वाखन खन्ना खन्ना नोंगान खिबा खंगौदे तोम्बी मखोय इमुंगी मियोइसिंग थबक चटनबगे कोइरांग लांगी मपा इबोय आइमसु नुमिचिदी युथक्लमदे कोरौना मागी ममा तोम्बीदे हंगले इमा ngasijibu kari thabak lege तोम्बीना खुमै याम लांगनुको चलो चलो नपी फजबा अमा सेलगा थोरो कोरौ वाखंदा खंजानना वाफम अदु खंगनिंगदुना हंजन हंजन हंगले तोम्बीना आइरे इमाना पामजबा इमौ अदुगी मनाक्ता चटकदुइनिने कोरौ याम साउनाइरे
इमा हयेंवाई मयाम ममांगदा इकाइब नंद्रिङैदा फजना वादो हाइदोकपिको तोम्बी मचानुपा कोरौना यादब मतौदुदा मखा ताना थबकसे माइथीरनि खंदुना लेपलमी तोम्बी मचानुपादा फरे फरे नंगने याद्रबनिना आई हाइदोकलगे तोम्बी राधेदा फोन तौदुना लुहोंबा तोकपगी वाफमसे हाइरे राधे माकी थमोइदो मच्चे ताना काइकिबना महाक सोर होनबा ngamdaba तौरे तंफा ममाबु डॉक्टर द पुखतुना लायेंगली डॉक्टर दुना मकोइदा ngang chaiba kya tawre nungai ba wakhan khalalu magi thamoina nungai taba wahi thaudok khangan genu matam khara doctor da leiraga yumda makoi kumai tampa mamagi manakta kamdauna thaudok sing ase tawribano hangle rade kapna wari pumba haidore तंफासु ममित की पी लेप्तन तारे।